ꯊꯧꯕꯣꯏꯁꯨ ꯂꯥꯛꯑꯦ ꯊꯧꯕꯅ ꯃꯣꯏ ꯑꯥ ꯂꯩꯔꯤ ꯏꯇꯥꯎ ꯈꯥꯝꯃꯣ 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 ꯊꯥꯅꯤꯜꯅ ꯃꯅꯥꯛ ꯌꯧꯔꯒ ꯒꯥꯔꯤꯗꯣ ꯈꯥꯝꯃꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯅꯣꯏꯗꯤ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯀꯥꯏꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯊꯧꯕꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯉꯁꯤꯗꯤ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯊꯔꯗꯧꯅꯤ ꯑꯗꯨꯒ ꯅꯣꯏꯁꯦ ꯑꯩꯈꯣꯏꯅꯤꯅ ꯆꯦꯜꯂꯗꯣꯏꯕ ꯊꯥꯖ ꯈꯨꯝꯃꯦ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯐꯔꯦꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯥꯅꯤꯜ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯆꯠꯂꯁꯦ ꯀꯣꯏꯊꯔꯨꯔꯁꯤ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯍꯣꯏ ꯍꯣꯏ ꯇꯣꯡꯉꯛꯑꯒꯦ ꯑꯗꯣ ꯀꯔꯣꯝꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯀꯛꯆꯤꯡꯗ ꯍꯦꯛꯇ ꯀꯣꯏꯊꯔꯨꯁꯤ ꯂꯥꯛꯑꯣ ꯊꯧꯕꯅ ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯦꯅꯦ ꯏꯇꯥꯎ ꯆꯠꯁꯤꯁꯦ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥꯒ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯤ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤꯕ ꯀꯧꯏ ꯅꯨꯡꯁꯤꯕꯅ ꯕꯕꯥ ꯕꯕꯥ ꯂꯥꯛꯑꯣ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣꯕꯁꯦ ꯂꯥꯛꯑꯣꯕ ꯕꯣꯜ ꯁꯥꯟꯅꯁꯦꯕ ꯄꯨꯟꯁꯤꯕ ꯅꯣꯛꯂꯦ ꯍꯣꯏ ꯍꯣꯏ ꯏꯆꯥꯕꯨ ꯕꯣꯜ ꯁꯥꯟꯅꯁꯦ ꯍꯥꯏꯔꯣ ꯀꯗꯥꯏꯗ ꯁꯥꯟꯅꯁꯦ ꯍꯥꯏꯅꯣꯅꯦ ꯕꯕꯥ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯕꯕꯥ ꯃꯄꯥꯕꯨ ꯆꯤꯡꯉꯒ ꯄꯣꯔꯛꯑꯦ ꯕꯕꯥ ꯅꯪ ꯑꯁꯣꯝꯗ ꯂꯦꯞꯄꯣ ꯑꯩ ꯁꯣꯝꯗ ꯂꯩꯔꯦꯀꯣ ꯄꯨꯟꯁꯤꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯁꯥꯟꯅꯕ ꯍꯧꯔꯁꯤꯀꯣ ꯕꯕꯥ ꯕꯣꯜ ꯀꯥꯎꯔꯒꯦꯀꯣ ꯌꯥ ꯕꯣꯜꯗꯣ ꯃꯄꯥ ꯃꯆꯥ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕ ꯂꯥꯛꯑꯦ ꯊꯣꯏꯕ ꯆꯪꯂꯛꯄ ꯎꯕꯗ ꯒꯦꯠꯇꯒꯤ ꯃꯄꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯕꯣꯜꯗꯨ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯁꯣꯜꯂꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕꯅꯣ ꯏꯆꯦ ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯉꯁꯤꯗꯤ ꯏꯆꯦ ꯅꯪ ꯂꯩꯔꯝꯂꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯀꯣ ꯑꯩꯕꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯕꯤꯔꯛꯀꯅꯤ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯕꯅ ꯕꯣꯜ ꯀꯥꯎꯔꯛꯄꯗꯣ ꯊꯣꯏꯕꯗ ꯄꯥꯜꯂꯦ ꯅꯨꯡꯁꯤꯕ ꯌꯥꯝ ꯍꯔꯥꯎꯅ ꯃꯥꯃꯅꯤꯅꯦ ꯃꯥꯃ ꯑꯩꯈꯣꯏꯗ ꯂꯥꯛꯏꯔꯣ ꯃꯥꯃ ꯂꯥꯛꯏꯅꯤꯅꯦ ꯁꯦ ꯅꯪꯒꯤ ꯆꯣꯀꯣꯂꯦꯠ ꯂꯩꯔꯛꯄꯅꯦ ꯁꯦ ꯁꯤ ꯆꯥꯔꯨꯁꯦ ꯁꯦ ꯍꯣꯏ ꯃꯥꯃ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯕꯕꯥ ꯃꯥꯃꯅ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯦ ꯇꯨ ꯌꯦꯡꯉꯣ ꯕꯕꯥ ꯄꯨꯟꯁꯤꯕꯅ ꯈꯨꯝꯃꯤ ꯆꯥꯔꯣ ꯏꯁꯦꯟ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯕꯥ ꯌꯥꯅꯤ ꯑꯗꯣ ꯁꯦ ꯏꯕꯥ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯈꯔ ꯄꯨꯔꯛꯄꯅꯦ ꯄꯨꯟꯁꯤꯕꯅ ꯈꯨꯝꯃꯤ ꯌꯥꯝꯅꯕꯨ ꯄꯨꯔꯦꯅꯦ ꯀꯗꯥꯏ ꯆꯥ ꯊꯛꯈꯤꯁꯤꯀꯣ ꯏꯃꯥ ꯏꯁꯦꯟ ꯊꯣꯏꯕ ꯂꯥꯛꯑꯦ ꯆꯥꯗꯣ ꯂꯣꯜꯂꯣ ꯏꯃꯨꯡꯗꯒꯤ ꯁꯅꯥꯟꯕꯤ ꯂꯥꯎꯔꯦ ꯍꯣꯏ ꯉꯥꯏꯍꯥꯛ ꯐꯝꯍꯜꯂꯝꯃꯨꯀꯣ ꯄꯨꯟꯁꯤꯕꯅ ꯍꯪꯉꯤ ꯕꯕꯥꯗꯤ ꯀꯝꯗꯧꯔꯦ ꯀꯃꯥꯏ ꯂꯩꯔꯤꯒꯦ ꯑꯩꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯑꯗꯣꯝꯗ ꯑꯩꯗꯤ ꯊꯣꯏꯕꯅ ꯈꯨꯝꯃꯤ ꯕꯕꯥꯗꯣ ꯌꯥꯝ ꯁꯣꯜꯂꯦꯗꯦ ꯚꯥꯏ ꯏꯆꯦ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯕꯕꯥꯁꯦ ꯄꯨꯟꯁꯤꯕꯅ ꯅꯆꯦꯗꯣ ꯌꯥꯝ ꯋꯥꯖꯈꯤꯕꯅꯦ ꯑꯩꯁꯨ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ ꯏꯆꯦ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯗꯦ ꯑꯩꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯅ ꯆꯥ ꯄꯨꯔꯛꯑꯦ ꯁꯅꯥꯟꯕꯤꯅ ꯊꯣꯏꯕ ꯁꯦ ꯆꯥ ꯊꯛꯁꯤꯁꯦ ꯁꯦ ꯍꯣꯏ ꯏꯅꯦ ꯌꯥꯅꯤ ꯏꯅꯦ ꯏꯅꯦꯅ ꯑꯃꯨꯛ ꯆꯥꯗꯣ ꯁꯦꯝꯂꯨꯔꯤ ꯃꯥꯜꯂꯦ ꯋꯥꯅꯕ ꯊꯛꯑꯣ ꯏꯅꯦ ꯀꯩꯝꯇ ꯋꯥꯗꯦꯗ ꯑꯗꯣ ꯅꯣꯏꯕꯨ ꯀꯃꯥꯏ ꯂꯩꯔꯤꯒꯦ ꯀꯝꯗꯧꯔꯤ ꯊꯣꯏꯕꯅ ꯈꯨꯝꯃꯤ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯔꯤꯅꯦ ꯕꯕꯥꯗꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯁꯣꯜꯂꯦꯗ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯕꯒ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯥꯗꯗꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯁꯦ ꯍꯦꯛꯇ ꯉꯝꯗꯕ ꯍꯌꯦꯡꯂ ꯍꯥꯡꯆꯤꯠꯂ ꯂꯥꯛꯀꯦ ꯇꯥꯗꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯅꯨꯡꯉꯥꯏꯖꯅꯕ ꯍꯣꯏ ꯏꯅꯦ ꯑꯗꯣ ꯏꯅꯦ ꯆꯥꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯚꯥꯏ ꯄꯨꯟꯁꯤꯕꯅ ꯑꯩ ꯋꯥꯀꯤꯡ ꯐꯥꯎ ꯊꯤꯜꯂꯒꯦ ꯑꯉꯥꯡꯒ ꯄꯨꯟꯅ ꯁꯅꯥꯟꯕꯤꯅ ꯑꯗꯨꯝꯅ ꯇꯧꯔꯣ ꯈꯔ ꯍꯦꯛ ꯊꯤꯟꯕꯤꯔꯨꯔꯣ ꯊꯣꯏꯕꯅ ꯅꯨꯡꯁꯤꯕ ꯂꯥꯛꯑꯣ ꯃꯥꯃ ꯄꯝꯒꯦ ꯂꯥꯛꯑꯣ ꯅꯨꯡꯁꯤꯕ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯜꯂꯦ ꯑꯧ ꯃꯥꯃ ꯕꯕꯥ ꯃꯥꯃ ꯊꯤꯜꯂꯨꯁꯤ ꯂꯥꯛꯑꯣ ꯄꯨꯟꯁꯤꯕꯅ ꯍꯣꯏ ꯆꯠꯂꯣ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯃꯇꯝꯅꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯁꯤꯕ ꯉꯁꯤꯗꯤ ꯆꯥꯎꯔꯛꯂꯦ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯃꯇꯥꯎ ꯑꯅꯤ ꯊꯥꯅꯤꯜꯒ ꯊꯧꯕꯒꯁꯨ ꯃꯆꯥꯁꯨ ꯆꯥꯎꯔꯝꯂꯦ ꯃꯈꯣꯏ ꯀ꯭ꯂꯥꯁ 12 ꯁ꯭ꯇꯦꯟꯗꯔ ꯀꯥꯔꯦ ꯇꯨꯏꯁꯟ ꯃꯐꯝꯗꯅꯤ ꯉꯝꯃꯅ ꯑꯣꯏ ꯏꯇꯥꯎ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯅꯕꯥꯅꯤꯗꯤ ꯃꯥꯂꯪꯕꯅ ꯈꯨꯝꯃꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯇꯨꯏꯁꯟꯁꯨ ꯍꯧꯗꯧ ꯈꯔ ꯋꯥꯠꯂꯤ ꯑꯗꯣ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ ꯑꯁꯤꯗ ꯉꯝꯃꯅ ꯈꯨꯝꯃꯦ ꯌꯥꯏꯅꯦ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯤꯅꯤ
lao charu si lao nungsiba lao charu si lao hoi laki tau hotel da changlak pada lai jaga thengne lai jase thanil ga langlen gi macha nupi ni malang mana kana kana no yam leire da lai jana khume haima malang ba nungsiba noisu cha thakpa lai ro malang mana cha thake na lai ni noi di kai kai charage nakan dagi sonya karimta cha drida cha thake na cha ngai ri ne ado kai lebi ga no ngamba adudi cha dang ur di loi lei thar magi kaino natra ne nungsiba itaw nungsiba do khang he khange ngamana hanglak paduda lai chi ya itaw malang mana abo parotha do khar piro kopi ga piro nungsiba na su lai je bu pame lai je na su nungsiba da ngauje aduga phongduk ti phongtung na da tumin yenglaga nokne ngamana chabu chu loire ado sel se kana na pi ga ba nungsiba na masi diva o ai pijar ge taw yani abo sel se kya tar ge se sidagi lobiro chache class room lani lao malang mana hoi lao hoi bayam sonia lao hoi lai somna na thanil gi mem de langlena dada kai de lege thanil maning de gi laure ai somna laine somda law in call da langlen ai de object da imung da lerim baduda imung da thirurini ai bu thiri di karige yam nungsiro koi waro langlen nole ho nungsimandana ne khare sa se piram ge na tawba ai chak thong khige thakpi oro se na cha nu pi amu halani imung da changkhre thanil suno masi diba tanja tu da macha nu piswale mama langlena icha hale dana waram lani potha jaru nangi kada ima sangom pura ge ko laijina khume hoi ma ai potha ge ba ado sangom de yare ba pukchi pik thale phare adudi potha jaru chalo hoi ma langlin mung da changkhre somdana thawbagi yum thawbana nacha nu pa de halakhrabo thajina khume halakhrabani magi kada leramni o adudi chak to loiradi sadnaba kabiru dana ai kabiru gi lore chak pudi ibungo malangba haima tumla malene malangba ibungo tabro nangbo se namichingo se malangmana ima ai di tumur male chak lor bai ma akhoi ge chak loi de lao chak cha rusi ima ga napa na sungai horabani lao ko ima lage nungthil gi matamne punsibana thaba ama chatlubade halakpada ratanu hi gi kangbu su thengnarame rokina leibu lei khijala ne aikoi prabhu duna to ninare kausi kaino leiramni ne rokina hoi ai kauge itaw ratal leibro ratal laure leye chango manungda tonina itaw leidi lei male la hoi la hatan gi manak yoro kanda itaw nang kai dorino hatan na khume sumsida phamlaga mi yenglamane itaw lao phamusida tonina hoi taw yumsida laisin bawadro itaw aswai thongan phaw thoklusi law hatan hoi lao thusi asigi khongnam khongse asidoina phamursi law rokina khume hoi taw itaw boya dusu mapana thabak tawhankibadagi aikoi kya su punba sangdra aikoi da ngai ne sumaina sum leirisa ratana khume sumaina sum leita bani ne aikoi di lairik su niktina hayaude aduna thabak tawusu ya ra hauji ki matam sida aduna adum leiba ta bani tanja duda punsiba lakwa urame tonina asidi punsibani ne taw pusiba natro sibo rokina khume mane ida namu ki tawduk to ningsing libre taw ratan chauna ai amata kaut ningsing li ai adugi laman singena lerin tanja do ishorna khoida pibire khumawrase
ꯂꯃꯟ ꯉꯁꯤꯗꯤ ꯍꯦꯟꯗꯣꯛꯈꯤꯗꯅꯕ ꯈꯥꯝꯃꯨ ꯈꯥꯝꯃꯨ ꯇꯣꯅꯤꯅ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯈꯥꯝꯒꯦ ꯍꯦ ꯍꯦ ꯈꯥꯝꯃꯨꯅꯦ ꯈꯥꯝꯃꯨ 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 ꯒꯥꯔꯤꯗꯣ ꯈꯥꯝꯃꯨ ꯍꯥꯏꯕꯅꯦ ꯄꯨꯟꯁꯤꯕꯅ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤ ꯂꯩꯔꯦ ꯑꯩ ꯈꯥꯝꯃꯤꯁꯦ ꯇꯣꯅꯤꯅ ꯈꯨꯝꯃꯦ ꯀꯔꯤ ꯂꯩꯔꯦ ꯀꯥꯏꯅ ꯅꯞꯇꯅꯕ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯍꯥ ꯅꯪꯕꯨ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯄꯨꯟꯁꯤꯕꯅ ꯃꯨꯟꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯅꯪ ꯑꯣꯏꯔꯦ ꯅꯣꯏꯅꯤꯅꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯗꯤ ꯐꯔꯅꯤꯗꯅ ꯈꯜꯂꯒ ꯂꯩꯔꯤꯁꯦ ꯔꯣꯀꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯀꯩꯗꯧꯁꯦꯕ ꯍꯥ ꯇꯣꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯩꯗꯧꯕꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯆꯩꯁꯦ ꯆꯥꯕ ꯇꯥꯔꯤꯅꯦ ꯍꯥ ꯔꯇꯟꯅ ꯆꯩꯅ ꯃꯈꯣꯛꯇ ꯊꯣꯝꯃꯦ ꯈꯪꯕ꯭ꯔꯥꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯁꯤꯕꯕꯨ ꯐꯨꯔꯝꯃꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯪꯕꯒ ꯅꯨꯡꯁꯤꯕꯒꯁꯨ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯎꯔꯝꯃꯦ ꯃꯥꯂꯪꯕꯅ ꯏꯇꯥꯎ ꯅꯪ ꯍꯥꯟꯅ ꯊꯤꯜꯂꯝꯃꯒꯦꯀꯣ ꯅꯨꯡꯁꯤꯕꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯇꯥꯎ ꯂꯥꯏꯔꯤꯛꯇꯣ ꯍꯩꯖꯤꯜꯂꯛꯄꯗ ꯚꯥꯏ ꯑꯥꯗꯒꯤꯁꯤꯕꯨ ꯃꯤ ꯑꯍꯨꯝꯅ ꯃꯤ ꯑꯃꯗ ꯐꯨꯏ ꯃꯥꯜꯂꯦꯅꯦ ꯀꯅꯥꯅꯣ ꯃꯤ ꯑꯃꯁꯤꯅ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗ ꯃꯄꯥ ꯑꯣꯏꯔꯝꯃꯤ ꯏꯇꯥꯎ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅꯦ ꯂꯥꯛꯑꯣ ꯈꯥꯝꯂꯨꯁꯤ ꯂꯥꯛꯑꯣ ꯆꯦꯟꯁꯤꯜꯂꯛꯑꯦ ꯍꯦ ꯅꯣꯏ ꯌꯨꯝꯗ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯆꯩꯇꯨꯞ ꯑꯃꯅ ꯊꯥꯔꯒ ꯇꯥꯟꯊꯣꯛꯑꯦ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯕꯕꯥ ꯁꯦ ꯀꯩꯗꯧꯔꯒꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯕꯕꯥ ꯃꯤꯠ ꯄꯥꯡꯉꯣ ꯄꯨꯟꯁꯤꯕꯗꯤ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯆꯦꯟꯈ꯭ꯔꯦ ꯃꯥꯂꯪꯕꯅ ꯄꯥꯈꯠꯅ ꯍꯥꯏꯔꯦ ꯕꯕꯥ ꯏꯇꯥꯎ ꯕꯕꯥꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯀꯃꯥꯏ ꯇꯧꯅꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕꯁꯨ ꯈꯨꯝꯃꯛꯑꯦ ꯌꯥꯝ ꯄꯥꯈꯠꯅ ꯕꯕꯥ ꯁꯦ ꯍꯧꯒꯠꯂꯣ ꯏꯇꯥꯎ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯎ ꯑꯝꯇ ꯄꯤꯕꯤꯔꯨꯆꯣ ꯆꯠꯂꯣ ꯑꯩ ꯕꯕꯥꯁꯦ ꯌꯦꯡꯂꯝꯃꯒꯦ ꯆꯠꯂꯣ ꯏꯇꯥꯎ ꯃꯥꯂꯪꯕ ꯍꯣꯏ ꯏꯇꯥꯎ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯇꯥꯎ ꯑꯩ ꯆꯠꯂꯦ ꯅꯨꯡꯁꯤꯕ ꯄꯥꯈꯠꯂꯦ ꯌꯥꯝ ꯕꯕꯥ ꯁꯦ ꯃꯤꯠꯁꯦ ꯄꯥꯡꯉꯣ ꯅꯆꯥꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯕ ꯕꯕꯥ ꯁꯣꯝꯗꯅ ꯃꯥꯂꯪꯕꯗꯨ ꯅꯨꯡꯁꯤꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯒ ꯃꯥꯂꯪꯕꯅ ꯄꯨꯄꯨ ꯂꯩꯕ꯭ꯔꯣ ꯆꯥꯎꯕ ꯊꯣꯛꯂꯛꯑꯦ ꯃꯥꯂꯪꯕ ꯄꯨꯄꯨ ꯂꯩꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯄꯨꯄꯨ ꯕꯕꯥ ꯄꯨꯟꯁꯤꯕꯗꯣ ꯃꯤ ꯈꯔꯅ ꯐꯨꯔꯝꯕꯗꯒꯤ ꯃꯃꯥꯡꯒꯤ ꯈꯣꯡꯅꯥꯡꯃꯈꯣꯡꯗ ꯁꯣꯛꯇꯨꯅ ꯅꯨꯡꯁꯤꯕꯒ ꯂꯩꯍꯧꯔꯦ ꯄꯨꯄꯨ ꯑꯝꯇ ꯂꯥꯛꯑꯣ ꯒꯥꯔꯤ ꯊꯧꯔꯁꯤ ꯄꯨꯄꯨ ꯆꯠꯁꯦ ꯆꯥꯎꯕ ꯄꯥꯈꯠꯂꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯇꯧꯁꯤ ꯅꯕꯣꯛꯁꯨꯅꯦ ꯂꯩꯇꯦꯅꯦ ꯇꯟꯖꯥꯁꯤꯗ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯗꯣꯛꯇꯔ ꯌꯧꯔꯦ ꯄꯨꯟꯁꯤꯕꯅ ꯇ꯭ꯔꯣꯂꯤꯗ ꯃꯄꯥꯕꯨ ꯍꯥꯞꯄꯒ ꯏꯜꯂꯦ ꯗꯣꯛꯇꯔ ꯁꯤꯝꯇ ꯌꯦꯡꯕꯤꯌꯨꯕ ꯗꯣꯛꯇꯔꯅ ꯌꯥꯅꯤ ꯌꯦꯡꯒꯦ ꯀꯩꯗꯧꯕꯗ ꯁꯣꯛꯂꯤꯅꯣ ꯁꯤꯕꯣ ꯒ꯭ꯌꯥꯟ ꯃꯥꯡꯂꯦꯅꯦ ꯁꯤꯗꯤ ꯋꯥꯔꯤ ꯀꯣꯟꯁꯤ ꯅꯔꯁ ICUꯗ ꯏꯟꯁꯤꯟꯅꯕ ꯇꯧꯁꯤ ꯏꯕꯨꯡꯉꯣꯁꯦ ꯄꯨꯟꯁꯤꯕ ICUꯗ ꯏꯟꯁꯤꯟꯒꯦ ꯅꯨꯡꯁꯤꯕ ꯌꯥꯝ ꯄꯥꯈꯠꯂꯦ ꯄꯨꯄꯨ ꯕꯕꯥꯁꯦ ꯀꯩꯝ ꯇꯧꯔꯦꯀꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯌꯥꯝ ꯐꯠꯇꯦ ꯃꯤꯁꯤꯡꯁꯦ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯕꯕꯥꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦꯍꯦ ꯄꯥꯈꯠꯀꯅꯨꯁꯦ ꯏꯁꯨꯒꯤꯗꯤ ꯄꯨꯄꯨ ꯂꯩꯔꯤꯁꯤꯗꯤ ꯃꯄꯨꯅ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯦ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯃꯥꯂꯪꯕ ꯅꯪ ꯄꯥꯎ ꯄꯤꯈ꯭ꯔꯕ ꯌꯨꯝꯗ ꯑꯃꯨꯛ ꯄꯥꯈꯠꯅꯅꯤꯀꯣ ꯃꯥꯂꯪꯕꯅ ꯈꯨꯝꯃꯦ ꯄꯥꯎ ꯄꯤꯗ꯭ꯔꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯄꯤꯈ꯭ꯔꯒꯦ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯐꯣꯟꯗꯣ ꯇꯧꯏ ꯍꯜꯂꯣ ꯕꯕꯥ ꯐꯣꯟꯗ ꯊꯧꯕꯅ ꯈꯨꯝꯃꯦ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯉꯁꯥꯏꯗꯒꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯅꯪꯕꯨ ꯊꯦꯡꯂꯦꯅꯦ ꯍꯜꯂꯛꯑꯣꯅꯦ ꯃꯥꯂꯪꯕꯅ ꯈꯨꯝꯃꯦ ꯕꯕꯥ ꯑꯩ ꯍꯟꯕꯨꯗꯤ ꯍꯜꯂꯛꯑꯅꯤ ꯑꯗꯣ ꯈꯔ ꯊꯦꯡꯂꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯅꯨꯡꯁꯤꯕꯒꯤ ꯕꯕꯥꯗꯣ ꯉꯁꯥꯏ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯣꯏ ꯃꯅꯥꯛꯀꯤ ꯈꯣꯡꯅꯥꯡꯃꯈꯣꯡꯗꯨꯗ ꯃꯤꯅ ꯐꯨꯔꯒ ꯂꯩꯔꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯂꯦ ꯊꯧꯕꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯨ ꯅꯪꯁꯨ ꯑꯩ ꯂꯥꯛꯀꯦ ꯍꯧꯖꯤꯛ ꯅꯣꯏ ꯕꯕꯥ ꯊꯥꯅꯤꯜꯒ ꯄꯨꯟꯅꯀꯣ ꯊꯝꯃꯣ ꯍꯣꯏ ꯕꯕꯥ ꯊꯝꯃꯦ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯏꯇꯥꯎ ꯑꯩꯈꯣꯏ ꯕꯕꯥꯒ ꯕꯕꯥ ꯊꯥꯅꯤꯜꯒꯁꯨ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯤ ꯍꯣꯏ ꯏꯇꯥꯎ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯊꯣꯛꯂꯛꯑꯦ ꯆꯥꯎꯕꯅ ꯗꯣꯛꯇꯔ ꯏꯆꯥꯒꯤ ꯐꯤꯕꯝꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ ꯗꯣꯛꯇꯔꯅ ꯈꯨꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝꯁꯦ ꯂꯨꯗ꯭ꯔꯦ ꯒ꯭ꯌꯥꯟꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯍꯞꯇꯥꯃꯨꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯈꯤꯕ ꯇꯥꯔꯦꯀꯣ
ꯆꯥꯎꯕꯅ ꯈꯨꯝꯃꯤ ꯍꯣꯏ ꯗꯣꯛꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯏꯕꯨꯡꯉꯣ ꯅꯪ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯕꯣ ꯅꯁꯥꯗꯣ ꯀꯩꯝ ꯇꯧꯗ꯭ꯔꯦꯀꯣ ꯄꯨꯟꯁꯤꯕ ꯈꯨꯝꯃꯤ ꯕꯕꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯀꯣꯛꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯅꯥꯔꯤꯁꯦ ꯅꯨꯡꯁꯤꯕ ꯆꯪꯉꯛꯏ ꯕꯕꯥ ꯉꯁꯥꯏ ꯃꯤꯁꯤꯡꯗꯨꯒ ꯕꯕꯥꯒ ꯍꯥꯟꯅ ꯈꯟꯅ ꯆꯩꯅꯈꯤꯕ ꯌꯥꯎꯕ꯭ꯔꯣ ꯃꯣꯏꯁꯤꯡꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯄꯨꯟꯁꯤꯕꯅ ꯈꯨꯝꯃꯤ ꯈꯔ ꯍꯥꯟꯅ ꯈꯠꯅꯈꯤ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯃꯥ ꯅꯨꯡꯉꯣꯟꯕꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯈꯟꯅ ꯆꯩꯅꯕ ꯀꯌꯥ ꯊꯣꯛꯈꯤ ꯃꯈꯣꯏ ꯃꯣꯏꯔꯥꯡꯗꯒꯤꯅꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅꯅꯤ ꯅꯃꯥꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯅ ꯇꯧꯔꯛꯏꯕꯅꯤ ꯅꯨꯡꯁꯤꯕ ꯁꯥꯎꯔꯛꯅ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯣꯏꯗꯤ ꯑꯩꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯕꯕꯥ ꯄꯨꯟꯁꯤꯕ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ ꯕꯕꯥꯒꯤ ꯊꯣꯏ ꯅꯃꯥꯗꯣ ꯂꯩꯔꯝꯃꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ ꯕꯕꯥ ꯁꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯆꯥꯎꯔꯕꯅꯤ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯂꯪꯕꯅ ꯃꯣꯏꯔꯦ ꯕꯕꯥ ꯕꯕꯥꯒꯤꯗꯃꯛ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯣꯏ ꯃꯊꯪꯗꯗꯤ ꯈꯪꯅꯤ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯕꯒ ꯊꯥꯅꯤꯜꯒꯁꯨ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯥꯛꯑꯦ ꯊꯧꯕꯅ ꯏꯇꯥꯎ ꯄꯨꯟꯁꯤꯕ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯏꯇꯥꯎ ꯑꯩ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯀꯣꯛꯁꯤꯗ ꯉꯥꯏꯔꯦ ꯅꯥꯔꯤꯁꯦ ꯏꯇꯥꯎ ꯂꯥꯛꯑꯣ ꯐꯝꯃꯨ ꯁꯤꯗ ꯅꯨꯡꯁꯤꯕ ꯅꯪ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯐꯝꯅꯕꯗꯨ ꯄꯤꯌꯨ ꯍꯣꯏ ꯕꯕꯥ ꯕꯕꯥ ꯁꯤꯗ ꯐꯝꯃꯨꯁꯦ ꯊꯥꯅꯤꯜꯅ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯅꯨꯡꯁꯤꯕ ꯃꯥꯂꯪꯕ ꯅꯕꯥꯅꯤ ꯆꯥꯔ ꯀꯣꯐꯤꯔ ꯑꯃ ꯃꯌꯥꯝꯒꯤ ꯂꯧꯔꯨꯆꯣ ꯆꯠꯂꯣ ꯆꯠꯂꯣ ꯁꯦ ꯄꯩꯁꯥꯁꯦ ꯄꯨꯒꯣ ꯃꯥꯂꯪꯕꯅ ꯍꯣꯏ ꯕꯕꯥ ꯑꯩ ꯂꯧꯔꯨꯈꯤꯒꯦ ꯅꯨꯡꯁꯤꯕ ꯂꯥꯎ ꯆꯠꯁꯦ ꯍꯣꯏ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯄꯨꯟꯁꯤꯕ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯏꯇꯥꯎ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯥ ꯄꯨꯟꯁꯤꯕꯅ ꯑꯩ ꯃꯁꯛ ꯂꯣꯏꯅ ꯈꯪꯏ ꯏꯇꯥꯎ ꯃꯈꯣꯏ ꯃꯍꯥꯃꯤ ꯐꯠꯇꯁꯤꯡꯅꯤ ꯔꯇꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯅꯨꯡꯉꯣꯟꯕꯤꯕꯨꯁꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯍꯥꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯄꯅꯤ ꯑꯩ ꯉꯁꯤꯁꯦ ꯊꯕꯛ ꯑꯃꯒꯤ ꯕꯖꯥꯔꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯍꯜꯂꯛꯄꯗ ꯃꯣꯏꯅ ꯑꯩꯕꯨ ꯐꯨꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯏꯇꯥꯎ ꯃꯈꯣꯏꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯐꯠꯇꯁꯤꯡꯅꯤ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯃꯈꯣꯏ ꯑꯃꯨꯛꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯣꯏ ꯄꯣꯠꯅꯤ ꯏꯇꯥꯎ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯏꯇꯥꯎ ꯊꯧꯕꯅ ꯑꯃꯨꯛ ꯑꯩꯕꯨꯗꯤ ꯃꯣꯏꯅ ꯀꯌꯥ ꯈꯪꯗꯕꯅꯤꯅ ꯐꯔꯦ ꯃꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯣꯏꯁꯦ ꯅꯕꯥꯅꯤꯅꯤ ꯑꯗꯨꯒ ꯃꯥꯂꯪꯕꯒ ꯅꯨꯡꯁꯤꯕꯒꯅ ꯄꯨꯟꯁꯤꯕ ꯅꯪꯕꯨ ꯉꯁꯤ ꯀꯜꯂꯛꯄꯅꯤꯅ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯃꯣꯏꯅ ꯑꯦꯇꯦꯛ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤꯀꯣ ꯈꯔ ꯆꯦꯛꯁꯤꯟꯁꯤꯀꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯊꯥꯅꯤꯜꯅ ꯆꯦꯛꯁꯤꯟꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁꯤꯗ ꯂꯩꯔꯒꯦ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯂꯩꯖꯔꯅꯤ ꯁꯤꯗ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯔꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯄ ꯎꯕꯗ ꯕꯕꯥ ꯏꯃꯥ ꯂꯥꯛꯑꯕꯣ ꯆꯥꯎꯕꯅ ꯈꯨꯝꯃꯦ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯅꯃꯥꯁꯦ ꯂꯧꯕꯤꯔꯨꯔꯤꯅꯤ ꯌꯨꯝꯗꯒꯤ ꯁꯅꯥꯟꯕꯤ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯌꯥꯝ ꯁꯣꯛꯀꯦ ꯏꯃꯥ ꯑꯩ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯀꯣꯛꯁꯤ ꯈꯤꯇꯪ ꯁꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ ꯁꯅꯥꯟꯕꯤꯅ ꯀꯔꯤꯝ ꯇꯧꯗ꯭ꯔꯗꯤ ꯐꯔꯦ ꯐꯔꯦ ꯁꯦ ꯄꯣꯊꯥꯔꯣ ꯅꯆꯥ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯆꯥꯛꯀ ꯄꯨꯟꯅ ꯄꯨꯔꯛꯑꯅꯤ ꯂꯥꯛꯍꯧꯔꯕꯅꯤ ꯄꯨꯟꯁꯤꯕꯅ ꯍꯣꯏ ꯏꯃꯥ ꯂꯥꯛꯆꯔꯅꯤ ꯑꯗꯨꯗꯤ ꯆꯥꯎꯕꯅ ꯍꯣꯏꯔꯦ ꯃꯃꯥ ꯅꯪꯒ ꯑꯩꯒꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜꯒ ꯊꯧꯕꯒ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯄꯨꯟꯅ ꯂꯩꯔꯅꯤꯅ ꯍꯥꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯦꯡꯂꯅꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ ꯃꯣꯏ ꯕꯕꯥ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯏꯃꯥꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯉꯟꯅ ꯂꯥꯛꯀꯦ ꯍꯣꯏ ꯏꯃꯥ ꯋꯥꯔꯤꯁꯤꯒꯤ 10ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ